ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯋꯦꯜꯀꯝ ꯇꯧꯖꯔꯤ꯫ ꯏꯆꯤꯟ ꯃꯌꯥꯝ ꯑꯩꯒꯤ LBꯗ ꯃꯌꯥꯝ ꯆꯪꯕꯤꯔꯣ, ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯌꯥꯎꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ꯫ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? 10:35 ꯃꯇꯝ ꯑꯣꯏꯔꯦ, ꯊꯦꯡꯅ ꯃꯌꯥꯝ ꯇꯨꯝꯅꯔꯝꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯁꯥꯕꯁꯦ ꯉꯁꯤꯗꯤ ꯈꯔ ꯐꯩ꯫ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ? ꯀꯀꯥ ꯖꯣꯏ, ꯌꯥꯏ. ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯑꯅꯥ ꯑꯌꯦꯛ ꯇꯧꯗꯦꯅꯦ, ꯂꯥꯏꯛ ꯇꯧꯔꯣ꯫ ꯏꯆꯤꯟ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ꯫ ꯁꯨꯅꯤꯇꯥ ꯁꯤꯡꯍ, ꯑꯣꯖꯥꯗꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤ, ꯆꯥꯒꯦꯅ ꯇꯧꯔꯤ꯫ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯁꯨꯔꯖꯂꯥ? ꯁꯨꯅꯤꯇꯥ ꯁꯤꯡꯍ, ꯁꯨꯔꯖꯂꯥ? ꯋꯥꯎ, ꯅꯦꯠꯁꯦ ꯃꯩ ꯇꯥꯏꯅꯦ꯫ ꯕꯦꯟꯗꯧ ꯅꯦꯠ ꯈꯛꯇ ꯅꯨꯡꯉꯥꯏ꯫ ꯑꯣ, ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯍꯧꯔꯅꯦ꯫ ꯑꯣꯀꯦ, ꯑꯦꯛꯖꯥꯝ ꯍꯧꯔꯦ, ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ, ꯑꯗꯨꯗꯤ ꯊꯝꯃꯣ, ꯂꯥꯏꯔꯤꯛ ꯄꯥꯔꯣ, ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯣ ꯁꯨꯔꯖ꯫ ꯉꯥ ꯆꯥꯏ, ꯂꯥꯏꯛ ꯐꯥꯔꯁ꯫ ꯑꯣ, ꯊꯦꯡꯀ꯭ꯌꯨ꯫ ꯀꯁꯨ ꯉꯥ ꯆꯥꯒꯦꯅ ꯇꯧꯔꯤ꯫ ꯕꯦꯟꯙꯧ ꯂꯥꯏꯛ ꯇꯧꯕꯤꯌꯣ, ꯁꯨꯔꯖ ꯂꯥꯏꯛ ꯇꯧꯔꯝꯃꯨ꯫ ꯑꯦꯟꯅ ꯁꯔꯃꯅ ꯈꯨꯔꯨꯝꯖꯔꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯕꯦꯟꯙꯧ ꯂꯩꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯎꯅꯗꯕ꯫ ꯅꯦꯠꯅꯒ ꯅꯨꯡꯉꯥꯏꯇꯕꯁꯤꯒ ꯍꯟꯗꯛꯇꯤ꯫ ꯑꯣꯀꯦ ꯕꯥꯏ ꯑꯣꯖꯥ, ꯂꯥꯏꯔꯤꯛ ꯇꯧꯗꯤꯅꯤ꯫ ꯂꯥꯏꯛ ꯗꯟ ꯑꯣꯖꯥ, ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯁꯨꯔꯖ, ꯕꯥꯏ ꯒꯨꯗ ꯅꯥꯏꯠ꯫ ꯂꯥꯏꯛ ꯇꯧꯗꯕ ꯀꯅꯥ ꯌꯥꯎꯔꯤ? ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯁꯨꯔꯖ, ꯄꯣꯔꯤꯈꯥ ꯐꯖꯅ ꯊꯥꯔꯝꯃꯨ ꯑꯦꯛꯖꯥꯝ꯫ ꯍꯌꯦꯡ ꯗꯦꯠ 19ꯅꯤ꯫ ꯀꯩ ꯅꯨꯃꯤꯠꯇ ꯕꯦꯟꯙꯧꯒ ꯎꯅꯈꯤꯒꯦ? LBꯗ ꯎꯅꯩꯗꯤ ꯕꯦꯟꯙꯧ꯫ ꯑꯣꯖꯥ ꯍꯌꯦꯡ ꯀꯔꯃ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ, ꯐꯨꯂꯇꯣꯜ ꯚꯕꯟꯗ ꯂꯨꯍꯣꯡꯕ ꯂꯩ ꯁꯨꯔꯖ꯫ ꯍꯥꯟꯅꯒꯤ ꯖꯤꯔꯤ ꯆꯠꯐꯝ ꯔꯣꯗ, ꯐꯨꯂꯇꯣꯜ꯫ ꯊꯥꯔꯝꯒꯅꯤ ꯑꯣꯖꯥ, ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ, ꯐꯖꯅ ꯊꯥꯔꯝꯃꯨ꯫ ꯑꯣꯀꯦ ꯁꯨꯔꯖ ꯕꯥꯏ꯫ LBꯗ ꯃꯁꯨꯅ ꯕꯦꯟꯙꯧ ꯎꯕ꯭ꯔꯣ? ꯕꯦꯟꯙꯧꯅ ꯃꯁꯨꯒꯤ ꯁꯛꯅꯤ ꯎꯔꯤꯕ꯫ LB ꯅꯠꯇ꯭ꯔꯁꯨ LBꯗ ꯂꯥꯛꯑꯁꯨ ꯁꯨꯝ ꯎꯔꯦ ꯕꯦꯟꯙꯧꯒꯤ꯫ ꯆꯥꯎ, ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯁꯅꯥꯕꯤ? ꯉꯥ ꯊꯣꯡꯉꯤ, ꯂꯥꯏꯛ ꯇꯧꯔꯣ ꯁꯅꯥꯕꯤ꯫ ꯂꯥꯏꯛ ꯇꯧꯔꯝꯃꯣ꯫ ꯃꯌꯥꯝ ꯆꯪꯉꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ꯫ ꯎꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯌꯦꯛ ꯎꯕꯗ ꯆꯞ ꯃꯥꯟꯅꯩ, ꯕꯦꯟꯙꯧ ꯎꯕꯒ ꯆꯞ ꯃꯥꯟꯅꯩ꯫
ꯕꯦꯟꯗꯣ ꯀꯅꯥ ꯀꯅꯥ LB ꯊꯥꯔꯤ ꯍꯧꯖꯤꯛ ꯁꯅꯥꯕꯤ ꯂꯥꯏꯛ ꯇꯧꯔꯣ ꯂꯥꯏꯛ ꯇꯧꯗꯣ ꯃꯤ ꯌꯥꯎꯔꯤꯀꯣ ꯃꯤꯗꯤ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯦ ꯂꯥꯏꯛꯇꯤ ꯑꯅꯤ ꯈꯤꯇ ꯂꯩ ꯅꯦꯠꯁꯦ ꯋꯥꯎ ꯍꯥꯏꯔꯨꯕꯗ ꯂꯩꯈꯔꯦ ꯕꯦꯅꯧ ꯑꯩꯒꯤꯗꯤ ꯌꯥꯏ ꯕꯦꯅꯧꯒꯤ ꯑꯣꯏꯔꯝꯒꯅꯤ ꯂꯥꯏꯛ ꯑꯍꯨꯝ ꯎꯏꯗ ꯑꯣ ꯀꯥꯒꯤꯗꯗꯤ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯁꯥꯎꯟ ꯇꯞꯍꯜꯂꯨꯅꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯨꯏꯔꯦ ꯄ꯭ꯔꯚꯨ ꯎꯅꯗꯕ ꯄ꯭ꯔꯚꯨ ꯀꯔꯤ ꯄ꯭ꯔꯁꯥꯗꯤ ꯐꯪꯉꯦ ꯉꯁꯤ ꯑꯗꯣ ꯄ꯭ꯔꯚꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯣ ꯄ꯭ꯔꯚꯨ ꯗꯦꯠ 21ꯁꯦ ꯑꯦꯀꯥꯗꯁꯤꯅꯤꯀꯣ ꯄ꯭ꯔꯚꯨ ꯍꯧꯗꯣꯡꯅꯦ ꯄꯅꯤꯔ ꯑꯣꯏꯅ ꯑꯣ ꯄ꯭ꯔꯚꯨ ꯄꯅꯤꯔꯁꯨ ꯍꯥꯎꯕꯅꯤ ꯃꯥꯡꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯑꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯨ ꯍꯥꯏꯅ ꯆꯍꯤ ꯀꯌꯥ ꯃꯥꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯪꯈ꯭ꯔꯗꯤ ꯂꯥꯏꯐ ꯇꯥꯏꯝ ꯁꯨꯝ ꯎꯅ ꯂꯩ ꯄ꯭ꯔꯚꯨ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯄ꯭ꯔꯚꯨ ꯑꯗꯣ ꯍꯌꯦꯡ ꯗꯦꯠ 21ꯁꯦ ꯑꯦꯀꯥꯗꯁꯤ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯚꯨ ꯑꯣ ꯕꯦꯟꯗꯧ ꯂꯥꯏꯛ ꯇꯧꯗꯦ ꯕꯦꯟꯗꯧ ꯂꯥꯏꯛ ꯇꯧꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ 21ꯅꯦ ꯍꯣꯏ ꯍꯣꯏ ꯔꯣꯠ ꯖꯇ꯭ꯔꯥꯗꯤ ꯍꯌꯦꯡ ꯗꯦꯠ 27 ꯅꯠꯇ꯭ꯔꯥ 26ꯂ 27ꯂ ꯄ꯭ꯔꯚꯨ ꯃꯁꯤꯁꯦ ꯀꯨꯏꯔꯒ ꯀ꯭ꯔꯤꯁꯅ ꯃꯥꯜꯂꯦꯀꯣꯏ ꯃꯤꯅ ꯍꯟꯅꯨꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯅꯁꯨ ꯑꯩꯁꯦ ꯃꯤꯅ ꯍꯅꯨ ꯃꯥꯜꯂꯦ ꯀꯔꯤ ꯃꯍꯥ ꯄ꯭ꯔꯁꯥꯠ ꯑꯣꯏ ꯄ꯭ꯔꯚꯨ ꯑꯩꯒꯤꯗꯤ ꯀꯩꯗꯧꯅꯤ ꯄ꯭ꯔꯚꯨꯒ ꯃꯥꯟꯅꯗ꯭ꯔꯦ ꯆꯤꯟꯖꯥꯛꯁꯦ ꯉꯥ ꯑꯣꯏꯅ ꯁꯨꯝ ꯍꯣꯠꯅꯔꯦ ꯄ꯭ꯔꯚꯨ 27ꯅꯦ ꯍꯣꯏ ꯅꯨꯡꯉꯥꯏꯅꯤꯌꯦ ꯄ꯭ꯔꯚꯨ ꯕꯤꯟꯗꯥꯕꯣꯟꯗꯗꯤ ꯗꯦꯠ 27 ꯔꯣꯠꯅꯤ ꯑꯃꯅꯦ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯚꯨꯗ ꯍꯪꯉꯤꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ
ꯑꯩꯈꯣꯏꯗꯤ ꯆꯥꯅ ꯂꯣꯏꯅ ꯍꯩꯅꯧ ꯆꯥꯔꯦ꯫ ꯑꯣ ꯆꯥꯎ ꯆꯥꯎ ꯍꯩꯅꯧ ꯃꯇꯝꯅꯤꯅ ꯍꯩꯅꯧ ꯆꯥꯕ ꯀꯥꯏꯗꯦ꯫ Mai bendo. Hona masuse maithum hoktoba maliko hai. Kaim tawdida bendo. Bendo kenyang chage.
ꯁꯨꯛꯇꯣ ꯁꯨꯛꯄ ꯁꯥꯎꯅꯤꯡꯕ ꯁꯛ ꯉꯥꯜꯂꯦ ꯍꯥꯏ ꯀꯩꯝ ꯇꯧꯗꯦꯗ ꯕꯦꯟꯗꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯦꯟꯙꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯦꯟꯙꯧ ꯀꯅꯥ ꯀꯅꯥ ꯑꯦꯜ ꯕꯤ ꯊꯥꯔꯤ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯦ ꯕꯦꯟꯗꯧꯗꯤ ꯅꯣꯡꯃꯒꯤ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯥꯛ ꯁꯅꯥ ꯁꯨꯝ ꯂꯦꯜꯂꯦ ꯄꯥꯡ ꯁꯥꯟꯅ ꯁꯨꯝ ꯂꯦꯜꯂꯦ ꯀꯩꯅꯣꯗ ꯕꯦꯟꯊꯣ ꯉꯥ ꯆꯥꯔꯁꯨ ꯁꯨꯝ ꯅꯣꯡꯉꯥꯟꯅꯤ ꯊꯨꯝꯒ ꯆꯥꯔꯁꯨ ꯁꯨꯝ ꯅꯣꯡꯉꯥꯟꯒꯅꯤ ꯏꯔꯣꯝꯕ ꯆꯥꯔꯁꯨ ꯁꯨꯝ ꯅꯣꯡꯉꯥꯟꯒꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯁꯣꯔꯅ ꯇꯝꯃꯅꯤ ꯃꯁꯨ ꯅꯨꯡꯇꯤꯒꯤ ꯈꯧꯔꯨ ꯄꯣꯛꯈꯥꯏꯕꯅꯤꯅ ꯉꯥ ꯆꯥꯕꯅꯤ ꯍꯥꯏ ꯍꯣꯏꯗ ꯕꯦꯟꯙꯧ ꯅꯨꯃꯤꯠꯀꯤ ꯆꯥꯄꯣꯟꯇꯦꯗ ꯀꯅꯥꯅꯣ ꯊꯥꯍꯧꯕꯅꯦ ꯑꯣ ꯀꯨꯏꯔꯦ ꯅꯔꯃꯗꯥ ꯆꯪꯉꯛꯇꯕ ꯑꯦ ꯑꯦꯜ ꯕꯤꯗ ꯕꯦꯟꯙꯧ ꯐꯤꯒ ꯁꯥꯗ꯭ꯔꯕꯣ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯐꯤꯗꯣ ꯁꯥꯗ꯭ꯔꯕꯣ ꯕꯦꯟꯙꯧ ꯐꯤ ꯁꯥꯗ꯭ꯔꯕꯣ ꯁꯥꯗ꯭ꯔꯦꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ
ꯄꯨꯊꯣꯛꯇꯣꯔꯦ ꯕꯦꯟꯙꯧ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯗ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯕꯦꯟꯙꯧ ꯍꯣꯏꯗꯤ ꯆꯠꯂꯁꯨ ꯌꯥꯔꯦ ꯀꯅꯥꯝꯇꯒꯤ ꯆꯤꯟꯇꯥ ꯂꯩꯇꯦ ꯀꯅꯥꯝꯇꯒꯤ ꯆꯤꯟꯇꯥ ꯂꯩꯇꯦ ꯈꯣꯏꯃꯨ ꯂꯩꯍꯣꯏꯗꯣꯏꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯏꯃꯨ ꯂꯩꯍꯣꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯁꯨꯗꯤ ꯋꯥꯠꯂꯤ ꯆꯠꯄꯒꯤ ꯃꯇꯝ ꯏꯆꯥꯒꯤ ꯄꯥꯂꯣꯟ ꯋꯥꯠꯂꯤ ꯕꯦꯟꯙꯧꯅ ꯆꯠꯈ꯭ꯔꯒ ꯈꯣꯏꯃꯨꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯗꯣꯏꯅꯣ ꯑꯗꯨ ꯋꯥꯈꯜꯗꯣ ꯈꯟꯕ ꯍꯧꯅꯗꯦ ꯕꯦꯟꯙꯧ ꯐꯠꯇꯦꯀꯣ ꯈꯣꯏꯃꯨꯗꯤ ꯁꯤꯅꯤ ꯕꯦꯟꯙꯧ ꯅꯍꯥꯟꯒꯩ ꯈꯣꯏꯃꯨ ꯋꯥꯔꯤ ꯁꯥꯟꯅꯅ ꯆꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯥꯏꯅꯦ
ꯀꯅꯥꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ? ꯀꯅꯥꯒꯨꯝꯕ ꯂꯩꯔꯝ ꯇꯥꯔꯗꯤ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯗ꯫ ꯑꯗꯨꯗꯤ ꯈꯣꯏꯃꯨꯗꯣ ꯎꯆꯦꯛꯒꯨꯝꯅ ꯇꯣꯡꯕ ꯈꯣꯏꯃꯨꯅꯦ꯫ ꯑꯣ ꯑꯣ ꯆꯠꯈ꯭ꯔꯕ ꯈꯣꯏꯃꯨꯗꯣ? ꯃꯤ ꯑꯇꯩ ꯂꯩꯇ ꯃꯥꯜꯂꯦ ꯏꯁꯨ ꯏꯕꯦꯝꯇ ꯉꯥꯏꯔꯦ꯫ ꯔꯥꯙꯥ ꯎꯕ ꯐꯪꯖꯗ꯭ꯔꯦ ꯔꯥꯙꯥ ꯎꯕ ꯐꯪꯖꯗ꯭ꯔꯦ꯫ ꯈꯣꯏꯃꯨꯗꯣ ꯈꯨꯠꯂꯛꯄꯅꯤꯅ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯛ ꯇꯧꯔꯦ ꯅꯔꯃꯗꯥꯒ ꯃꯁꯨꯒꯅ ꯈꯣꯏꯃꯨꯒꯤ ꯋꯥꯇ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯕꯦꯟꯗꯧꯗꯤ ꯑꯦꯜꯕꯤ ꯆꯪꯉꯒ ꯈꯣꯏꯃꯨ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯈꯣꯏꯃꯨ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯤꯃꯤꯗꯅ꯫ ꯔꯥꯙꯥ ꯎꯕ ꯐꯪꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯤ꯫ ꯕꯦꯟꯗꯧ ꯈꯣꯏꯃꯨꯗ ꯀꯣꯛ ꯊꯥꯗꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯃꯁꯨ? ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯅ ꯋꯥꯏ ꯁꯪꯉꯦ꯫ ꯔꯥꯙꯥ ꯎꯕ ꯐꯪꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯤ꯫ ꯆꯅꯨꯄꯥ ꯕꯅꯤꯅ ꯅꯨꯄꯥ ꯍꯧꯔꯛꯄꯅꯤꯅ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯁꯩꯅ ꯃꯤ ꯀꯧꯈ꯭ꯔꯦꯀꯣ ꯍꯥꯏ꯫ ꯌꯦꯡꯉꯨ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ
राधा उब हंज द्रे इंग राधा तन थवाई ओजबछे उद्रमोय नोंगंबछे राधा उब हंजद्रे राधा तन थवाई ओजबछे उद्रमोय नोंगंबछे राधा उब हंजद्रे निमाय सना सऊ निमाय सना फादे बेंधौ वारक चेती ज्योति लागी पंबुलांगम दबनर ज्योति लागी वारक चेती ज्योति लागी पंबुलांगम दबनर रोशन सिंजिन सिंहा काका हाउ वाउ नुंगारिबो लाइक तौरो संजिंहा जय जय रोशन कहिंग चाय रोहन कहिंग चाय लाइक तौरो राधा फंगलसु राधागी सहिता सकना लेरे पेले वाई पाम्बै लेते रोहन कहिंग चाय लाइक तौरो इंगलारोय मैचाव असे इंगलारोय मैचाव असे इमागध प्रयाक्त रूपदोरसो इंगलारोय राधानी ने थमोई थावल वाई पाम्बै लेते इले होरो विष्णु प्रिय इले होरो विष्णु प्रिय ऐदि चले इछैनास why राधागी उनसीसे why the God इले होरो
विष्णु प्रिय इलैहों को विष्णु प्रिय ऐदि चले Vishnu Priye Kakai Ching Dong Lai Kai gini. Oh, Ching Dong Lai Kai gira. Oh, Nungsi Ching Dong Lai Kai kari sagai no. Ching Dong Lai Kai koi sagai lai na koi Hem Chandra hoi, mayam lai na koi ka hoi. Rohan hoji kai kari daurige. Ching Dong Lai Kai hoji ai khangam ni na. Ai khang bro, Rohan. Himapok siwagi nang butaro lulero ayu warugero ilayhoroko Vishnu Pri wai ngol gi pusi se Mapok kudingda ngol mapok oiraroi ko haina sau. Imapok siwagi handak mapok siwagi nang utaro lulero rawa ayu warugeno ilayhoroko Vishnu Priye luratong kong rawa Masu nongma Ching Dong Lai Kai da luhongba nupida kaiba Madhu Gram gi nupara nate kanogi ne tukugi mar silchar tukugi Ching Dong Lai Kai luhongdo bendo kanogi ne tukugi ni silchar tukugi Macanupini kaino macanupini hasina
ꯗꯤꯇꯤꯡꯉꯔ ꯒꯥꯏꯗꯣ ꯅꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯔꯣ? ꯇꯨꯀꯣ ꯐꯖꯕꯗ ꯃꯗꯨ ꯒ꯭ꯔꯥꯝꯒꯤꯅꯤ ꯑꯩꯅ ꯎꯏ ꯑꯗꯨꯁꯨ ꯃꯁꯨꯅꯁꯦ ꯃꯗꯨꯒꯥꯡꯒꯤꯗꯨꯅ ꯖꯣꯏꯄꯨꯔꯒꯤꯅꯤ ꯐꯤꯜꯆꯔ ꯃꯗꯨꯒꯥꯡꯒꯤꯗꯨꯅ ꯖꯣꯏꯄꯨꯔꯒꯤ ꯑꯗꯨꯗꯤ ꯁꯤꯜꯆꯔ ꯃꯗꯨꯒꯥꯝꯒꯤꯗꯨꯗꯤ ꯖꯣꯏꯄꯨꯔꯒꯤꯅꯤ ꯕꯦꯟꯗꯣ ꯑꯣ ꯍꯦꯝꯒꯤ ꯃꯆꯟꯅꯨꯄꯤꯅꯦ ꯑꯣ ꯍꯦꯝꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯅꯦ ꯍꯟꯗꯛ ꯃꯄꯣꯛꯇ ꯏꯃꯥꯒꯤ ꯂꯣꯟ ꯁꯃꯥꯏꯗꯅ ꯆꯠꯂꯒꯦ ꯃꯆꯥꯗꯤ ꯏꯃꯥꯁꯨ ꯍꯣꯏ ꯃꯅꯦ ꯏꯃꯥ ꯁꯅꯥꯁꯦ ꯐꯖꯅ ꯄꯨꯗꯦꯗ ꯕꯦꯟꯗꯧ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯖꯣꯏꯄꯨꯔꯒꯤꯁꯨ ꯈꯪꯉꯤꯍꯦ ꯑꯗꯨꯅ ꯑꯃꯅꯦ ꯀꯥꯎꯔꯦ ꯕꯦꯟꯗꯧ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯃꯗꯨꯒ꯭ꯔꯥꯝꯒꯤ ꯍꯣꯡꯕ ꯑꯩ ꯀꯥꯎꯔꯦꯕꯣ ꯀꯔꯝ ꯀꯔꯝꯕꯅꯣ ꯕꯦꯟꯗꯧ ꯃꯤ ꯂꯩꯇ꯭ꯔꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯕꯦꯟꯙꯧꯒ ꯏꯁꯨꯒꯇ ꯉꯥꯏꯔꯦ ꯔꯣꯍꯟꯒ ꯑꯦꯜꯕꯤ ꯊꯥꯕꯁꯨ ꯊꯦꯡꯉꯦ ꯊꯥꯔꯔꯣꯏ ꯍꯥꯏꯅ ꯇꯧꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯨ ꯅꯦꯠꯇꯤ ꯌꯥꯊꯣꯛꯈ꯭ꯔꯦ ꯀꯅꯥꯅꯣ ꯁꯤꯅ ꯕꯨꯌꯥꯟ ꯃꯟꯗꯀꯤ ꯍꯤ ꯋꯦ ꯌꯨꯔ ꯅꯦꯝ ꯃꯣꯡꯒꯣꯜ ꯅꯥꯇꯥ ꯃꯗꯨꯒ ꯅꯨꯄꯥ ꯑꯅꯤꯅꯤ ꯖꯣꯏꯄꯨꯔꯒꯤ ꯂꯧꯔꯤꯅꯤ ꯅꯨꯄꯥ ꯑꯃꯅ ꯆꯤꯡꯗꯣꯟ ꯆꯤꯡꯗꯣꯟꯒꯩ ꯅꯨꯄꯤ ꯆꯤꯡꯗꯣꯟꯒꯩ ꯅꯨꯄꯤ ꯀꯥꯎꯔꯦ ꯕꯦꯟꯗꯣ ꯃꯥꯕꯣꯛ ꯂꯩꯇꯕꯗ ꯀꯀꯥ ꯂꯥꯛꯏ ꯕꯥꯕꯣꯛ ꯂꯩꯇꯕꯗ ꯀꯀꯥ ꯂꯥꯛꯏ ꯑꯣ ꯀꯩꯅꯣꯒꯤ ꯀꯔꯤ ꯍꯥꯏ ꯑꯍꯜ ꯑꯃ ꯂꯩꯇꯕꯗꯣ ꯏꯄꯟ ꯑꯃ ꯂꯩꯇꯕꯗꯣ ꯅꯠꯇ꯭ꯔꯣ
ꯕꯤꯟꯙꯧ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯣꯏ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ ꯂꯣꯏꯁꯤꯜꯂꯁꯨ ꯂꯣꯏꯁꯤꯜꯂꯣꯏ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ ꯃꯤ ꯂꯩꯇꯦ ꯊꯦꯡꯉꯦ ꯄꯨꯡ 12 ꯍꯦꯜꯂꯦ ꯕꯤꯅꯣ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯀꯣꯏꯈꯤꯗꯣꯏꯔꯣ ꯀꯨꯏꯔꯦ ꯑꯦꯜꯕꯤꯗ ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯇꯕ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯃꯤ ꯊꯦꯡꯉ ꯃꯤ ꯂꯩꯇꯦꯗ ꯕꯦꯟꯊꯣ ꯄꯨꯡ 10 ꯑꯗꯨꯋꯥꯏ ꯊꯥꯔꯝꯃꯗꯤ ꯁꯪꯒꯤꯇꯥ ꯁꯔꯃ ꯍꯣꯏ ꯃꯌꯥꯝ ꯆꯪꯉꯛꯀꯗꯕꯀꯣ ꯑꯩ ꯄꯨꯡ 12 ꯇꯥꯔꯒ 10:30 ꯇꯥꯔꯒ ꯊꯥꯕꯅꯤꯅ ꯃꯤꯗꯣ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯦ ꯑꯗꯤ ꯕꯤꯟꯙꯧ ꯂꯩꯔꯤ ꯔꯣꯍꯟ ꯂꯩꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯅꯤꯡꯊꯦꯝꯗꯣ ꯃꯤ ꯑꯃꯗ ꯂꯩꯍꯧꯔꯦ ꯑꯣ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤꯒꯦ ꯑꯇꯩ ꯀꯨꯏꯔꯦ ꯅꯤꯡꯊꯦꯝ ꯆꯪꯉꯛꯇꯕ ꯑꯗꯩ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯆꯪꯉꯛꯇ꯭ꯔꯦ ꯍꯟꯗꯛ ꯅꯣꯡꯅꯤ ꯅꯨꯡꯁꯥꯁꯦ ꯁꯥꯗ꯭ꯔ ꯕꯦꯟꯊꯣ ꯃꯂꯥ ꯑꯣ ꯃꯣꯏꯗꯤ ꯃꯤ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯆꯪꯉꯛꯑꯣꯏ ꯑꯣ ꯍꯣꯏꯗ ꯀꯥꯏꯗꯦꯗ ꯆꯪꯗꯁꯨ ꯑꯇꯣꯞꯄꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯁꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕꯗꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯈꯪꯉꯤ ꯃꯣꯏꯗꯣ ꯍꯣꯏꯗ ꯕꯦꯟꯙꯧ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯔꯤꯃꯤꯗ ꯑꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯂꯥꯛꯑꯦ ꯏꯕꯥꯏ ꯏꯁꯩ ꯍꯧꯗ꯭ꯔꯕꯣ ꯃꯇꯦꯛ ꯑꯃ ꯁꯛꯑꯝꯃꯤ ꯅꯥꯎꯕꯤ ꯇꯟꯅ ꯁꯛꯇꯦꯗ ꯊꯦꯡꯉꯃꯤꯅ ꯑꯉꯥꯡꯅ ꯇꯨꯝꯅꯔꯦ ꯋꯥꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯕꯦꯟꯗꯣ ꯀꯔꯤꯝ ꯍꯥꯏꯅꯨꯗ ꯅꯥꯎꯕꯤ ꯆꯥꯛ ꯆꯥꯔꯕ ꯔꯨꯝꯗ꯭ꯔꯣ ꯁꯨꯃꯟꯗꯅ
ꯁꯥꯃꯟꯗꯅ ꯁꯥꯔꯒ ꯀꯝꯗꯧꯔꯦ ꯆꯥꯔꯦ ꯍꯤꯞꯄꯦ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ ꯏꯕꯥꯏꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏ ꯍꯧꯔꯦ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯇꯝꯅꯔꯤ ꯅꯥꯎꯕꯤ ꯍꯋꯥꯏ ꯑꯣ ꯑꯌꯨꯛꯇ ꯑꯣ ꯏꯕꯥꯏꯒꯤꯅꯦ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯗꯣ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯁꯇꯔꯗꯦ ꯁꯟꯗꯦ ꯑꯉꯥꯡ ꯀꯨꯟꯅꯤꯊꯣꯏꯔꯣꯝ ꯀꯨꯟꯃꯔꯤꯔꯣꯝ ꯎꯔꯦ ꯑꯩ ꯌꯦꯡꯉꯦ ꯚꯤꯗꯤꯑꯣ ꯍꯣꯏꯅꯦ ꯑꯉꯥꯡ ꯀꯨꯟꯃꯔꯤꯔꯣꯝ ꯁꯨꯔꯦ ꯑꯉꯥꯡꯒ ꯑꯍꯟꯒ ꯊꯥꯔꯒ ꯏꯕꯥꯏ ꯑꯦꯜꯕꯤꯗ ꯃꯤ ꯌꯥꯝꯗꯦꯗ ꯊꯦꯡꯉꯦ ꯄꯨꯡ 11:30 ꯇꯥꯔꯒ ꯊꯥꯕꯅꯤ ꯑꯦꯜꯕꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯎꯠ ꯄꯥꯠ ꯉꯥꯡꯂꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤ ꯃꯤ ꯈꯔ ꯂꯩ ꯈꯪꯅꯔꯒꯦ ꯈꯟꯕ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯈꯔ ꯍꯥꯏꯔꯨꯅꯨꯗ ꯕꯦꯟꯗꯧ ꯑꯗꯨ ꯍꯥꯏꯔꯒ ꯐꯠꯇꯦ ꯃꯥ ꯃꯥꯏ ꯉꯝꯕ ꯁꯨꯝ ꯂꯥꯛꯆꯁꯅꯨ ꯇꯧꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗ ꯈꯟꯅꯔꯨꯕꯩ ꯃꯊꯧꯁꯨ ꯇꯥꯗꯦ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯁꯨꯝ ꯑꯣꯏꯗ ꯇꯥꯔ ꯌꯦꯠꯇ ꯍꯟꯗꯣꯛꯑ ꯌꯦꯠꯇ ꯇꯥꯔ ꯑꯣꯏꯗ ꯍꯟꯗꯣꯛꯑ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤꯀꯣ ꯕꯦꯟꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯂꯥꯎꯔꯅꯨ ꯇꯔꯥꯃꯥꯊꯣꯏ ꯃꯈꯥꯏ ꯇꯥꯔꯦ ꯅꯣꯡ ꯇꯥꯔꯛꯑ ꯃꯥꯜꯂꯦ ꯕꯦꯟꯙꯧ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯁꯤꯒ ꯅꯣꯡ ꯇꯥꯕ ꯍꯧꯔꯦ ꯕꯦꯟꯗꯧ ꯅꯣꯡ ꯇꯥꯕ ꯍꯧꯔꯦ ꯅꯣꯡ ꯇꯥꯔꯗꯤ ꯅꯦꯠꯁꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯅꯣꯡ ꯇꯥꯗꯦ ꯕꯦꯟꯙꯧꯁꯤꯒ ꯅꯣꯡ ꯇꯥꯕ ꯍꯧꯔꯦ
ꯁꯤꯒ ꯅꯣꯡ ꯇꯥꯕ ꯍꯧꯔꯦ ꯕꯣꯜ ꯁꯥꯟꯅꯤꯅ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯇꯥꯅꯤꯡ ꯃꯇꯝ ꯇꯥꯔꯦ ꯑꯩꯅ ꯈꯪꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯣꯏꯗꯨꯅ ꯈꯟꯅꯒꯦ ꯈꯟꯕ ꯃꯤꯅꯤ ꯍꯥꯏꯕ ꯍꯣꯏꯕ ꯑꯗꯨꯝ ꯍꯥꯏꯖꯁꯅꯨ ꯗꯦꯕꯦꯟꯗ꯭ꯔ ꯑꯩꯅ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦꯍꯦ ꯃꯣꯏꯗꯨꯅ ꯈꯟꯅꯒꯦ ꯈꯟꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯣ ꯍꯥꯏꯖꯁꯅꯨ ꯍꯦꯛ ꯆꯪꯕꯤꯔꯨꯅꯨ ꯀꯩꯅꯣ ꯁꯨꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯂꯣꯏꯔ ꯊꯣꯛꯄꯤꯔꯛꯑꯣ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯉꯝꯗ꯭ꯔꯦꯗ ꯕꯦꯟꯙꯧ ꯅꯦꯠꯀ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯩ ꯊꯕꯛ ꯀꯟꯕꯒ ꯅꯃꯗꯥꯒ ꯃꯁꯨꯒ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯐꯥꯈꯤ ꯍꯥꯎꯅ ꯉꯥꯡꯅꯕꯗꯣ ꯑꯣꯏꯔꯗꯤ ꯂꯣꯏꯔꯅꯤ ꯑꯐꯥꯎꯕꯤꯁꯤꯡꯗꯣ ꯍꯣꯏ ꯕꯦꯟꯗꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯗ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯕꯦꯟꯗꯣ ꯃꯤꯅ ꯇꯥꯕ ꯐꯩꯔꯗꯤ ꯁꯤꯗꯤ ꯀꯣ ꯃꯦꯗꯤꯌꯥꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯗꯣ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯤꯌꯣ ꯕꯦꯟꯗꯣ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯇꯤꯡ ꯇꯤꯡ ꯗꯣꯡ ꯗꯣꯡ ꯉꯥꯡꯅꯔꯤꯃꯤꯗ ꯕꯦꯟꯙꯧꯒ ꯀꯣꯏꯅꯗꯕꯒꯤ ꯅꯤꯡꯊꯤꯔꯝꯃꯤ ꯑꯣꯏꯗ ꯑꯗꯨꯅꯅꯤ ꯍꯣꯏ ꯕꯦꯟꯙꯧ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯦꯛ ꯆꯪꯕꯤꯔꯨꯅꯨ ꯕꯦꯟꯙꯧ ꯂꯣꯏꯁꯤꯟꯅ ꯇꯧꯔꯒꯦ ꯃꯤꯁꯨ ꯂꯩꯇꯦ ꯊꯦꯡꯉꯦ ꯍꯌꯦꯡ ꯏꯁꯩ ꯂꯩꯕꯅꯤꯅ ꯌꯦꯡꯉꯗꯤ ꯊꯥꯔꯣꯏ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯤ ꯍꯣꯏꯗ ꯕꯦꯟꯙꯧ ꯃꯥꯟꯅꯔꯨꯅꯨꯗ ꯑꯣꯀꯦ ꯕꯦꯟꯙꯧ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤꯀꯣ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯤ ꯁꯞꯄꯣꯔꯠꯁꯨ ꯁꯨꯝ ꯃꯌꯦꯡ ꯇꯥꯊꯔꯛꯑꯦ ꯕꯦꯟꯙꯧ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯕꯦꯟꯙꯧ ꯑꯅꯥ ꯑꯌꯦꯛꯇꯕ ꯍꯌꯦꯡ ꯑꯃꯨꯛꯀ ꯑꯃꯨꯛ ꯎꯅꯁꯤ ꯐꯪꯉꯁꯤ ꯅꯦꯠ ꯌꯥꯔꯗꯤ ꯑꯅꯥ ꯌꯦꯛꯇꯕꯀꯣ ꯍꯌꯦꯡꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯏꯁꯩ ꯁꯛꯄ ꯆꯠꯀꯅꯤ ꯀꯁꯥꯔ ꯐꯨꯜꯂꯇꯣꯜ ꯖꯤꯔꯤ ꯂꯝꯕꯤ ꯚꯕꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯂꯛꯈꯤꯕ ꯕ꯭ꯂꯣꯛ ꯃꯅꯥꯛꯇ ꯑꯗꯨꯒ ꯆꯠꯀꯅꯤ ꯕꯦꯟꯙꯧ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯅꯥ ꯑꯌꯦꯛꯇ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯦꯟꯙꯧ ꯕꯥꯏ ꯕꯥꯏ ꯕꯦꯟꯙꯧ ꯕꯦꯟꯙꯧ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯕꯦꯟꯙꯧ ꯃꯤꯅ ꯁꯥꯎꯔꯁꯨ ꯁꯥꯎꯔꯨꯅꯨ ꯕꯦꯟꯙꯧ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ